ngasi mayamgidamakta puduna laksariba wari asi mamangda lijakhiba wari singdagi yamna tonganba topa wari amakhakni ngasi gi wari sida mihat mipungi wari ama phawa yaude ngasi mayamna su pamigini haina khanjai ngasi gi wari asida Hong Kong gi yamna maming lairabi top actress amana mayum pala matungda magi nupana yumgi mapanda nupi kaya amaga mari lainaba adu nupi asina to karamna handle to ki haibagi matangdani mayambu ahanbada Chesam nawasna taramnok seri amadi ikai khunubu cheri ngasi su mayamgi damakta anoba wari ama puduna laksari amangna su haijakhiba ngasi gi wari asi Hong Kong gi top actress amagi matangdani hojiti mayam wari da mai onsalasi 1970s ki matamda Hong Kong entertainment industry manungda yamna maming chatpi Lily Ho kobi actress ama lairami Lily Ho masak mato fazabagi mathaksida yamna bold oiba amadi sensitive oiba film kaya amada yaurami yamna challenging oiba amadi boundary limit cross toba role singdana hena Lily Ho na thawaina koida jarami adubi yamna ngaklibadi mahaki apamba sina magi minchapudi hanba toramde masigi tayonabada film kaya gi offer fanglami Lily Ho na matam khara lairaga mahak lohongage haina firip ama lawrami aduga entertainment industry dagi khara lapthokna leirage haina su khalami ayamba film da yamna challenging oiba character da Lily Ho na ek tawragasu asengba punsi dadi Lily Ho na chahini fuhundoi hena tuminna magi mapuroi bana thajaba manghallasu atopa nupiga mari leinarabasu khangaga laklami China gi Jiangsu province ki nazingda 1946 ki November ki tang 15 da Lily Ho Lily poklami Lily Ho paisa paiba imungda poklami adupu masagi chahi ani farakpada economic crisis na maram oiraga family ki business da chauna amangba lakpadagi Lily Ho ki family Taiwan da oina yum honglami family asi Taipei da settle torami afam sida Lily chawba sare farami Lily ki mamana machanupi acting gi lamda yamna talent lei haibase khangmangam lami maram asidagi yamna angang oikandagi Lily bu actress ama oinaba semgatpirani 1963 da Lily masagi chahi taruk surami mahak high school karami matamsida director amana magi talent khangbibadagi film amada apikpa role ama piraga yaholami kudong chaba asidagi Lily Ho na atopa director amadi producer kaya amagi thamoi chinshalami thangnaba chahida film Song of Orchid Island gi supporting role gi offer fanglami movie asi nambagi matamsiga Lily gi high school loisilapagi matamsiga fungjinarami 1965 da amuk hanna Lily Ho gi family Hong Kong da yum hongnaba amuk firep nawarami handakti mapagi karbar pakthok chakthoknaba natte machanupi gi acting gi line da support pinabani Hong Kong da settle tawraba matung yamna thuna Lily So Brother Studio ga contract sign tawnerami Hong Kong entertainment industry da studio asi film mayam ama puthokpagi amadi naha oiriba talent leiba mioi kaya ama film gi line da puthokpiraga pungning thopibagi damak yamna maming leirami sahi simakta da So Brother Studio na makhoi gi anauba artist sing miyam da khanghanabagi campaign am hodoklami campaign asida Lily Ho yauna anauba artist nupi taragani thoi yauri Lily Ho yamna experience leitragasu miyamna masak khangnaba mioi oidragasu laibak fabadagi matamsida senior artist nupi ahum lohongnabagi damak film mi career dagi potha khirami masina Lily Ho miyam mangda thoknabagi achoba khudong chaba ama fanglami Miss Glamour haiba mingthon se mahakna fanglami masigi matung Lily Ho maming leirabi singer Teresa Ting yamna faurabi actress amadi host Lydia Samga marup oirami Lily Ho tongan ba film production kaya amada uba fanglami amadi 1966 fawbadadi mahaki maming aroibi thakta leirami Lily gi ahanba chahida movie tareta mahak yaurami loinamak box office ta hit oirami adum oinamak film The Night of Night ta yamna challenging oiba role ama lobagi magi maming se headlines oina fonglami film asida Lily magi co-star ga famungi sin ama yaurami masida Lily Ho gi khwangi mathaki haksang gi body si utlami matamsida sigumba sin da act tawbase
lamsat naidabi amadi ikai khangdabi oina launarami adum oinamak Lilina actress ama oiragadi any role tawdabani haibagi wakal lon sida boundary limit cross torami amadi mahaksu khanglami madudi magi action sida soidana chai na thokani haibase miyam na thina ngangaragasu Lili film khuding makta magi performance fajabana producer amadi director kayadagi thagat wahi fanglami chai number role lokraba matung magi mingchatta mayeng tarakpagi mahutta hena dum hengalaklami amadi ising ichawgum film gi offer kaya ama leptana laklami intimate confession of a Chinese quotation koba drama movie amada lesbian gi role lobagi damak amuk hanna 1972 da Lili ho headlines oina fonglami masina Hong Kong gi history da lesbian gi issue gi matang da namba ahan ba movie ni amadi film asida lead female actress ani gi marakta yamna bol oiba sin kaya ama yauri amuk hanna public Lili ho gi matang da debate tawnurami 1966 ki controversial role sigi matungda Lili ho na naha oiba businessman kaya amagi thamoi singsalami makoina mahakpu ideal wife ama oina urami aduga luhong masu pamlami 1972 da Hong Kong gi pesa yamna paiba businessman amagi macha nupa gi marriage proposal Lili ho na accept tawrami masigi matungda Lili ho tapna film de act to ba hantharlami 1983 da entertainment industry dagi potharami Lili ho ga luhongliba nupa asigi maming George Chow kawi mahak yamna paisa paiba businessman amagi macha atunbani George 1940 da Shanghai da poklami mahak ki mapa Hong Kong gi ahanba shipping company wa kuangi mapuni George masagi chahi tare churapada magi imung anunga loinana Hong Kong da lakhibani masagi chahi tare churapada mapana mahakpu England da civil engineering tamnaba tharami degree fanglaba matungda George construction company amada thabuk tawrami amadi Europe ki project kaya amada thabuk suraga lairami masigi matung mapana mahakpu magi company wa kong shipping holdings limited da thabuk tawnaba kawrami 1966 da George na Hong Kong da halakpa matamda Lili ho the night of night da magi bol oiba character gi headlines ta lakpatu urami masigi controversy asina George na Lili bu pamhalami pesa yamna paibagi macha oibana George na Lili bu kudum chanma ngamgani haina khalami adu matam sida Lili actor nupa amaga mari leinarami maram asina George ki proposal ignore tawrami mathangi chahida George pu mapana Japan da shift saba tamba tharami aduga chahi ahum intern chu tawrami 1980s ki losalakpada Japan amadi Hong Kong gi marakta jahas ki through da pochai puthok pusin tawbagi business yamna mai pakpa matam sida George na Japan da tamnuriba mahi mafam sida sinarami George yamna haisingbuta natana ngangba sakpasu yamna hairami masina business partnership kaya ama mapagi business ta pusalami sahi taruk muk George Hong Kong amadi Japan yamna toina chathok chasin tawrami adum oinamak tanja phangbaga mahak Lili ga thengnei aduga Lili gi thamoibu kudum chanaba hotnarami 1970s ki athengbada Lili magi khangnaba nupaga toknarami adubu anauba relationship ama hobagi ready oiramdri chahi taruk muk Lili gi thamoibu kudum chanaba hotnarba matung hojikti George na Lili bu tanabagi mong hongdoklami hojikti George na Lili gi mama da oine approach tawrami George ki technique mai paklami Lili na George ki proposal kaimta chingnaba laitana yarami adumoinama George ki nungsibagi proposal Lili na yaragasu mak hanjan ningba kairami maramdi Lili na luhongsi haibadi yaramde rumors ama sandoklami madudi Lili ma gi khangnaba nupa kaina khiba sidagi move on tawangam lamde mahak George ki love proposal accept tawkhibasi Lili na nungsibagi nate mahaki mamagi pressure dagi tawkhibani hairami 1972 gi angan masarukta thokhiba thodok amana George amadi Lili gi punsigi khongchata ahongba ama puraklami nongma Lili shooting tawraga lairami mafam sida George Lili gi shooting loiba ngairaga lairami kanghodana stage ki light taraga Lili gi makokto thomi makha taba potchai sing taraga Lili da thomdri kanda yamna thuna George chanchila aga Lili bu ka hena soklam gadabadagi ngaktoklami George ki yamna nupa thokpagi matawsina finally Lili na George ki marriage proposal accept tawrami 1972 da George amadi Lili luhonglami masigi matungda makha taba chahi singda makoi anigi macha mari leirami macha nupa ama amadi macha nupi ahumni
Lily life se perfect oiba life amani haibada haiman ba tholoi lohongdri kan mamangda Lily yamna maming leibi actress ama oirami aduga lohonglaba matungda su chahi khudingi film khara da adum yaurami 1983 da The Lost Generation haiba film sida mahak su yaurami masina mahak ki aroiba film oirami masigi matungda film gi line dagi mahak potharami aduga housewife to oina focus tawrami yamna luxurious oiba actress chi life to hinglambadagi Lily Hong Kong gi yamna maming leiba family gi kathoklaba housewife am oina lerami Lily housewife ki anobo role sida mai pak lagasu imung sida kari thokli haibati ma khaktana khanglami George Chow amadi magi family business ki matangda khara khajik hena am khangminasi mamangda su pankhiba George na magi imungda khwaidagi iton ton bani mahana Japan dagi halaga wa kuangda join to matamda company asi magi mapa amadi magi mayamba ni suba Frank Chow na company asibu chalairaga lerami mahaki mayamba ahal amadi ahum suba mayamba Cecil Chow family business asida yawramde Cecil magi oidaba behavior gi damak yamna min chatami yamna high class ki lifestyle da hinglami nupi da chopa nupa muso oirami maram asina George ki mapana George ta thazwa thamami amadi yamna wangba expectation su leirami madudi nongmadi mahakna mapa amadi mayambagi mahut silauraga company sigi mapu oihogani haibasini adum oinama George mayamba ahum subagi character ga kaisu khetnabo oide miyamna khangdabagi wani mahak masana self control di khara tawjarami aduga yamna haisingna mana tawa thabaksing lotlaga thami 1985 ki matamda wa kong company bankruptcy oiramgadabadagi George na kanami aduga company asi anoba level amada pukhatlami mamai thangda 1995 ta George ki mapa amadi mayamba ani suba sikhraba matungda company gi CEO mahak na oirami George amadi Lily luhongba matamdugi yamna dumdham oikhiba luhongba ama oirami makoi ani gi luhongbada media gi mioi sing lakpata natana atopa mioi kaya ama su yaurami makoi sing adudi politician artist singer entrepreneur amadi celebrities ni luhongba gi matam sida George ki mapuna nauna luhonglatliba makoi anida Rolls Royce ki gari ama gift oina pirami aduga Chow family da Lily yamna taramna oklami yung palaba matungi anganba sarukta George na Lily yamna nungsiba malami paisa paiba high class ta laiba mioi singna makoi anigi yumban punsi ideal amadi perfect oi haina khanarami adu makoi anigi yumban punsi mapan thongdo uriba sumaina manungda su perfect oibra ekoi gi samasida miyamna thajaba amalai madudi posak ahumna nupa oibisingi punsi laika tahali madudi lantum sakti amadi nupi miyam ithajaba asi George kisu atumbo oirami paisa paiba imungi iton tonba macha oibana George angang oirikandagi hona yamna nungaina luxurious life ta hinglami adubu aibak thibadi George lantum social status ta yamna thak wangna leiba asina nupi gi matang sidadi mahaksu hekta laithokpa ngamlamde mahaki weakness point ama oirami mahakna Lily nungsiba asengba nungsiba ama oiramde igogi wafam malami mahaki aningba loinamak fangani khallaga lairamba George na Lily na mahakpu ahanbada reject torpa adu masana yazaba ngamlamde sahi taruk ki matungda fawba Lily mahakna khudum channa ngamlamde mamaida makoi ani lohungla matung hojekti George na Lily se magi challenge ama oina lawroktre maram asina George na yumgi mapanda kudum chanaba anoba challenge amuk thiba horami lohonglaba matung chahi ani leibaga George nupi kayaga mari leinei haina rumors ama sandoraklami afaba matik chaba mapuroba ama mapa ama oinaba image maintain tawnaba hotnarabasu George magi nupi da cheating tawre haibasimati under control da thambangamlamde ahanbadadi rumors khak oirambani adubu 1990s ki matamsida George na ifong phongna maga mari leinaba nupi singa phongna public place da thokpa horoklami atang hotel da dining tauba 5-star hotel da leiminaba designer item kaya shopping tawinarami nongmana actress amagi bag leibigani nongmana model gi dress leibigani 1995 ta George luxurious apartment amadagi tan yumaiga tholakpada paparazzi na photo kapami paparazzi haise celebrity kaya gi matungda kuin indarga photo kapa kanguduni tan yume Hong Kong gi yamna maming leiba beauty contest ama oiriba Miss Asia TV presenter 1993 da sarok yakibi contestants amani
ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯕꯒꯤ ꯄꯥꯎꯁꯦ ꯌꯥꯝꯅ ꯊꯨꯅ ꯁꯟꯗꯣꯛꯈꯤꯗꯅ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯁꯦ ꯖꯣꯔꯖꯅ 1993ꯗꯒꯤ ꯈꯪꯅꯩ ꯍꯥꯏꯅ ꯔꯤꯄꯣꯔꯠꯇ ꯄꯜꯂꯤ ꯃꯤꯁ ꯑꯦꯁꯤꯌꯥ ꯇꯤꯚꯤ ꯄꯤꯖꯦꯟꯇ ꯁꯔꯨꯛ ꯌꯥꯗ꯭ꯔꯤꯀꯥꯟꯗ ꯇꯟꯌꯨꯃꯦ ꯃꯤꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯆꯥꯏꯅꯤꯁ ꯄꯤꯖꯦꯟꯇꯁꯨ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯅꯤꯃꯛꯇ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯂꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯕꯣꯗꯤꯒꯤ ꯐꯤꯒꯔꯅ ꯅꯨꯄꯥ ꯀꯌꯥꯒꯤ ꯊꯃꯣꯏꯕꯨꯗꯤ ꯁꯨꯝꯍꯠꯂꯝꯃꯤ 1999ꯗ ꯖꯣꯔꯖ ꯑꯃꯗꯤ ꯇꯟꯌꯨꯃꯦ ꯊꯥꯏꯂꯦꯟ ꯆꯠꯅꯕꯒꯤ एयरपोर्ट फोटो मियाम मांग थोरक्लमी मसिगी मतुंगदगी मखोई अनी डेटिंग तौबगी फोटो कया मीडिया की थ्रूदगी मियामना तोयने तोयने फंगलमी 1999 की मेगी तांग कुनिथोइदा लिली हो नेशनल टेलीविजन प्रोग्राम अमदा सरुक यारमी महाकना मियामदा कंफर्म तौरमी मदुदी महाक्यो पुरेबा जॉर्ज साउना मंगोना चिटिंग तौरे हाबसे अदुबु नुपी ममिंगदी महाकना पलमदे नंगी नुपाना अतोप नुपीगा मरी लैने खंगना खंगना करीगी डिवोर्स तौदिबनो हंगलमी मतमसिदा लिलीना ऑप्शन अमता लैत्रबा कांदा जॉर्ज तगी डिवोर्स लौगनी हायरमी महाकी लुहोंगबा युम्बान पुंसी टेक्ता कायदना थंगनी अमदी मागी मफमसे कनादासु सेदलोय हायरमी लिलीना पब्लिक स्टेटमेंट पिरह मतुंगदा चही असिमकी जुनगी तांग तरगनी थोइदा टीवी इंटरव्यू अमदा जॉर्ज सरुक यारमी मफमसिदा महाकना मियामदा लाले हायरमी अमदी मागी नुपीदा नाकपीनबा हाइजरमी अदुमोइनमक जॉर्जना तनियुमेगा मरी लेने हाइबसिमदी लाली मखोई अनेदी मरुपनी हायरमी अतोप तोंगान स्टेटमेंट अमदसु तनियुमेना हायरमी महाक चाइनादगी हौरकपा अमेरिकन नुपा अमगा डेट तौरी जॉर्ज चाउदी मागी मरुपनी हायरमी मतम खरागिदी गोसिप तुमिना लेरमी अदुबु था खरा लेरगा जॉर्ज का तनियुमेगा पुन्ना अमुक उबदगी मखोई अनीगिसी मियाम मांगदा मचिन थिरिरा मपुक्चल सेंद्रिरा अमदी तौरे हाइनरमी लिली जॉर्ज तनियुमेगी मखोई अहुंगी लव ट्रायंगल से पब्लिक की मांगदा स्टेटमेंट पिहर मतुंगदा था अमरोम लेरगा लिली अमदी तनियुमे फोंगना हुन्नबा हौरक्लमी अदुम ओइनमक लिलीना फिल्म असी यामना फजबा मौंगदा लोइसलमी कनागुंबा अमना लिलीदा असेंबगिरा नंगी नुपा जॉर्ज तनियुमेगा डेटिंग तौई हाइरिसे हंगलकपदा लिलीना तनियुमे मसक मतौ फजबी नुपी अमनी अमदी मिस एशिया फाइनलिस्ट अमसुनी कईगी आईगी अहल ओइरबा इपुरोइबसिबु डेट तौगदरिनो हाइना खुममी नोंमा अमुक लिलीदा जॉर्ज का तनियुमेगा तुमिना लुहोंग्रे हाइबसे चुम्बरा हंगलमी मतमसिदा लिलीना हांगकांग मनुंगदा नहा पैसा पाइबा मरंग कायना लै तनियुमेना मिगी नुपी लेरबा नुपासिबु मुनबो अथोकद्रा हाइरमी 2004 दा जॉर्ज अमदी तनियुमे पुन्ना कईगुंबा अमा चामिनबगी फोटो ओरमी नाकंदा सही तरा मुक सुरबी नुपी मचा अमसु यावरमी मखोई अनीना खंगनबा हौरकपसे 1993 दगिनी मतम से पाथो उरगदी अंगांग नुपी मचा असि मखोई अनीगी मचा मालमी लिली जॉर्ज तनियुमेगी लव ट्रायंगल से चौराकना सही तरा मुक चथरमी जॉर्ज ने लिलीदा डिवोर्स तौरसी पैसा पिरगी हाई हाइबगी रूमर्स संदोक्लमी अदुबु ऑफर असि लिलीना यारमदे महाकना हाइरमी पैसा लौरगदी मागी डिग्निटीदा यामना हंथखिगनी हाइरमी लिलीगी मतुंग इन्ना महाकना जॉर्ज लुहोंगिबसे पैसागी नते महाकना पीगी हाइरिबा पैसा सिदी मागी एक्टिंग की कैरियर की चही अमदा यामना लाइना तानबा याय जॉर्ज की खंगनबा नुपी सिदगी प्रेशर लागलसु लिली यामना इंगना लेरमी अदुगा यामना फोंगना जॉर्ज का कदौनुदा डिवोर्स तौवे हाइरमी रिपोर्टर अमना लिली हांगकांग मनुंगदा यामना खंगबा कनबी ngakpiba haibi nupisi ma khaktabu oiramgani hairami लिलीना डिवोर्स तौसी यादबा अमदी जॉर्ज पु चटखिनबा हाइदबा सिदगी जॉर्ज नसु डिवोर्स की वफम से अमुक हन हौदोकलमद्रे अक्टोबर 2004 दा मतम सांगना स्ट्रेस लेबगिरा जॉर्ज बीपी स्ट्रोक तौरमी अमदी हॉस्पिटलाइज तौरमी मतम सिदा तनियुमेना हॉस्पिटल दा जॉर्ज पु उनबा लाकनबा होनरमी अदबु लिलीना महाकी लंबी खुदिमक लोइना थिंगगा थमलमी हांगकांग दा लेबगी कानबा कायमता लेत्रे खनबदगी तनियुमेना मागी लेजबा लंथुम पुनमक योंथो अमगा मागी पोकनफमदा हनखिरमी रोइबदा तनियुमे माइथिरे हाबसे मसाने याजरमी सही तरा हेना जॉर्ज का लेनखिबा नुंसिबा मरी थममगा हांगकांग थादोअमी मरकसिदा स्ट्रोक तौखरबा मतुंग जॉर्ज की हक्सांग सुम सोक्सिनबा हेलक्लमी महाक वांगांगबा फजन ngamlamde amadi hospital dagi discharge toro matungdasu wheelchair dagi mateng loroga leirami लिली मपुरोइबना मिराई बिबगी थमोई कायबगी मतौ अमत उद्दना मपुरोइबबु सेबानि थीने तोबिरमी मियोई कया अमना जॉर्ज अमुक हन्ना फगत अरोय हाइना खलमी अदुबु मेडिकेशन अमदी लिलीगी सेबादगी चही अमगी मनुंगदा यामना थाजदना
George ki hakchang film yamna fagatlami sahi 65 suraba nupa asi mahakna stroke tawdrika na tawramba thabak thoramsing amuk hanna tawba hawrami adum oinamak mahakna hawkhibada tawkhiba asoibasing masana khangjaba amadi lilina mabu care lobikibado adugi towiman utpagi mahutta midang wairam ama George nupi amaga dinner tawga leirami mediana nupi asi angang anigi mama oirabi Cheng Shu Li ni haina yamna laina khanglami aseng bagidi tamiu mega khangnadrikan mamang kayadagi George ka nupi asiga khangdarami mamang dasu pankhiba Liliga George ka luhongba chahi ani farakpada George nupi atopaga fair leiba horakhibani Cheng Shu Li na ahanba nupi ni George amadi Liligi yumban punsida yet horakpasi Cheng Shu Li di taniu mega yengnarugadi khara sathiba nupi oirami taniu medi mahaki chahi tara surabi macha nupi se phone Myam mangda George ki machani hairamde adubu Cheng Shu Li di magi twins macha ani se George ki ni haina phone adum hairami magi macha sing asigi surname da chaw hapami aduga chaw sagai gi chata nodani haibasi DNA test tawraga yengu fawa hairami George ki punsida taniu me lakpadagi Cheng Shu Li bu nakanda inthoga thamkhibani adu oiragasu George na Cheng amadi magi twins macha ani budi yengshalaga lerami Cheng gi macha ani se America da larik thami mahakna George tagi paisa amadi $3 million ki value oigadaba achoba yum amasu fanglami masi yamna yamba paisa ni 1980s ki matamdadi George ka lapthoknarwa matungda Cheng na magi bila achoba yum do yonthoaga real estate business tawrami tongan ba properties kaya ama leibada paisa sing adu sinarami aduga amuk sendong yauraga yonthoklami haukiba chahi tara asida Cheng Shu Li magi business se mai fazana paklami paisa gi awat palairamde maram asina Lilida taniu meda disturb ka shutoramde adubu 1997 da Hong Kong da property crisis thokpana whole Asia da sel thumgi phibam yamna fatamde Cheng gi lejariba property ki mamal 60% hen mamal tarami khudam oina hairabada Cheng Shu Li na property ama $1 lakh piraga leira khalasi masigi mamanse 1997 gi matamda only $40,000 khak situini yonbada mamal hongmata natana crisis ki matam sida kanamatana property sulairamde upai leitabana macha ani America da larik tamidugi expenditure gi support to binaba haijarami orsna tha khudingi mangonda financially mateng pangani kaigumba nangna Lili ho amadi taniu meda disturb tawjagadi hairami George na Cheng da mateng pangbasi yamna smoothly chatlaga lerami mahakna BP stroke tawdri fawadi masigi matung Cheng da paisa changlaina piramde Cheng na George nare aduga taniu mesu Hong Kong thadoktuna chatkre haba khanglami tanja asi lauraga George ki punsida amuk hana laaga magi mistress oiba pamlami George na narga hospital lerikanda Cheng amadi macha ani hospital da laklami tamsidani Cheng kananu haiba lilini khanglibasi Mediana yamna thuna George magi hanagi labarga amuk paw phaunare haina reporting tawrami reporter na Lilida question kaya am hanglami aduga magi statement amasu makoina pamlami matamsida yamna fazaba mongda Lilina Miss Cheng hanna mamangda magi nupaga mari lenarami hauzik mahaki macha ani su leire mahaki ingtapna leijaiba punsida amuk hanna yetpiga nu haina statement ama pirami public mayamdi Liligi behavior da yamna ang ama fawrami mataw karamda mahakna yamna wakhal fathana leiba ngamibano magi nupana atopa nupiga macha phawa poktuna leiraga haina khanarami adu mayamna khangdaba wafam amadi Lilina tongana mi ne aga Cheng Shu Li amadi magi macha ani gi matangda thijalaga leirami detective asigi matung inna twins machin manaw asigi mapa George oiramgani haibagi achoba thajaba leirami detective asina Lilida DNA test tawdana ba hairami masina nangonda tungda khudongchadaba wakhangani haina advice tawrami matang sida Lilina phawrongdaba pressure do amutang khanbiyu Cheng Shu Li amadi taniu me hojikti Liligi problem oiraktre atopa nupi ama amuk la ame mahaki mamingna Cindy Elias Liu Yon kawi Cindy na George pu masagi chahi taraga tare churakpadagi khanglakibani 2004 da Cindy ki chahi nikumari surami aduga 1976 tagi George ki secretary oina thabak tawrakhibani matam sidadi mahak luhonga leirami matam ki matung inna magi machanupi ani leirami adubu 1990s ki matamda yamna laibak thiba thodok amada magi mapuroiba car accident amada sirami masina
masage chahi kuntrag mathoi surakpada Cindy nauna lukragi haibadu oirami tapna Cindy George kasu mari lainarami makhoi ani mari lainari kanda George tan yume gasu mari lainarami adubu Cindy gi tonganba matau amadi mahak paisada chopamde aduga public ta thokta khotana tawramde Cindy na khanglami George na mabu nungsibanate chumnagi magi body tabu pambani George ki secretary orbita natana magi business trip ta George ki bed partner so oirami George na thagi paisa pibita natana Cindy da yamna nungan lainaba car ama amadi yum ama supirami 2004 da George na ahanbe BP stroke to basida mahaksu hospital da yamna toina laklami amadi mahaki boss pu section na yangshalami mahaki matawsida George na peladuna mahana naba farwa matung yamna chawba yum bila ama gift oina Cindy da pirami 2006 da George na fadina naba farwa matung da $10 million gi value oigadaba company ahum Cindy da pirami George na mahaki secretary Cindy gi matang da yamna khalami aduga mahakna laikhidraba matung da su paisa gi awaba laihuduna ba khalami makoi ani gi mari lotna thamnaba hotnarabasu Cindy George ki damak yamna wabiba ubasida Lilina chingnaba phawrami Lilina private investigator amani aga Cindy gi background amadi magi nupa George ka kari mari leinabra yengage khalami Cindy gi asing bakhang padasu Lili magi wakhan fathraga adum leirami reporter amana Cindy George ka mari leinabagi matangda hangbada Cindy magi nupa gi secretary oina chahi decade kaya leirak abani masidi mahusani magi boss masa nuairak to matamda magi secretary na wazaba concern to ba haibasidi haina khumlambi 2010 gi December da George ani suba stroke torami masidi ahan batokhi ba stroke tagi yamna sathirami hadakti doctor na George mapung fana pagatpa ngamaroi amadi magi leihoriba punsi phamungda leirani hairami Lilina mapuroi babu full dedication ga loinana yangshalami adum oinamak 2016 gi 20 July da George so masagi chahi 100 surakpada masigi tayong panse thauktuna chatkirami Lili amadi George ki umban punsi chahi nifu mari gi journey ni matamsida Lili bu magi nupa George na nupi kaya mari leinaraga mangonda minam khibani George na sidrikan mamangda magi lanthum chawrakna $959 million gi oigeda base magi nupi Lili amadi macha mari gi mingda palami Lili na khanglami magi nupa ga khangnaramba nupi singna soidana problem thokalakani haibase maram asina magi nupa George ki funeral da disturb oyaktana ba security tight ohelami Lilina chengi macha twin ani chawgi family gi yum amada laina ba hairami mahakna makoi anibu magi nupa George ki machani haina yajarami aduga makoi ani gi share su pirami adu moinamak pokpadagi mapana makoi bu sel thumgi mateng panga lakpani makoi da piriba share se yamna chawdi Lilina piramde adu makha tabada legal gi issue lakpadagi Lilina makoibu chawgi yumda leirambadagi tanthokirami aduga property amadi paisa su amata piramde report amagi matung inna chengi machasing moigi daily expenses ki damak restaurant da fawa thabak sui hairami George na Cindy da company ahum piramba adusu Lilina magi machanupi ahal Sabrina Chobu company ahum asigi director oina hapsalami Cindy na Liligi mathakta lawsuit file mathang tawrami adubu Lilina nang kana oidana ai inupagi lanthum nangonda pigadawribano hairami nangbu families ki kanano hanglami ma yofam sida court ki judge yauna miyam punamak tuminna leirami aduga judge na Cindy dagi magi response ngairaga yengdino leirami matam sida Cindy Liligi pawkum amata piba ngamlamde maram asina case asi close tawrami magi nupa George na Cindy da gift oina piramba achauba yum bila adusu George ki mingda leibana Lilina yum asisu mahana lawsadami Lili masagi chahi 100 surami mahaki mingda $1 billion gi lanthum loirami matau asumna Lili hona magi nupa sidrikanda mahakna khangnaramba mistress mayam haiba tare masi mangna yamna fazana handle to khibagi warini masida mihak mipun gi wari amata yaude ko masini miyam agi ngasi wari si mayamna support to you masi haijaga losinjare thank you everyone